ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯄꯣꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯆꯦ ꯁꯅꯥꯔꯩꯕꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯆꯦꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯅꯣ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯈꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯂꯥꯞꯇꯛꯅꯗꯤ ꯇꯥꯏ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯟꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯅ ꯃꯌꯨꯝ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯆꯦꯕꯨ ꯀꯔꯥꯏꯗ ꯂꯩ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯍꯜ ꯈꯔ ꯊꯣꯡꯒꯥꯟꯅ ꯆꯪꯉꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯅ ꯃꯁꯥꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯗ "ꯏꯕꯨꯡꯉꯣ, ꯌꯨꯝ ꯃꯆꯦ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯆꯦ ꯁꯅꯥꯔꯩ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗ ꯏꯉꯛ ꯉꯛꯅ "ꯃꯥꯅꯤ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯦ ꯍꯪꯕꯤꯔꯤꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯍꯦꯔꯥ, ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯪꯂꯥ ꯁꯅꯥꯔꯩꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯗꯣ? ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯦ ꯁꯅꯥꯔꯩꯗꯣ ꯉꯔꯥꯡ ꯗꯣꯛꯇꯔ ꯑꯃꯗ ꯆꯦꯜꯂꯦ, ꯃꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯏꯕꯁꯤ꯫ ꯑꯗꯣ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯣ, ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯑꯃ ꯑꯅꯤꯗ ꯅꯈꯣꯏꯒꯤꯁꯤꯗ ꯀꯧꯔꯨ, ꯏꯄꯥꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯔ ꯏꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔ ꯍꯥꯏꯔꯤꯕꯁꯤꯁꯨ ꯇꯣꯝꯊꯤꯟꯗꯤ ꯈꯪꯉꯝꯃꯤ꯫ ꯃꯆꯦꯅ ꯗꯣꯛꯇꯔ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯇꯣꯝꯊꯤꯟꯁꯨ ꯃꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯟ ꯈꯔꯁꯨ ꯀꯧꯔꯨꯗꯨꯅ ꯃꯆꯦ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯅꯥꯔꯩ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯅꯥꯔꯩꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯈꯤ꯫ "ꯗꯗꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯄꯨꯗ꯭ꯔꯤꯕꯗꯤ? ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯥꯏ? ꯂꯥꯛꯑꯣ, ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇꯤ ꯃꯤꯍꯨꯜ ꯂꯋꯥꯏꯗ ꯀꯥꯈꯤ꯫ ꯃꯁꯥꯗꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯄꯨꯡꯄꯥꯗ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯨꯝꯇꯣꯔꯛꯈꯤ꯫ "ꯌꯦꯡꯉꯨ ꯁꯅꯥꯔꯩ, ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯅ ꯉꯁꯥꯏꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯏꯃꯥ ꯕꯕꯥꯗꯤ ꯊꯨꯡꯉꯝꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯔꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯤꯜ ꯏꯄꯥꯈꯛ ꯌꯨꯝ ꯑꯗꯨꯗ ꯏꯃꯥ ꯕꯕꯥ ꯌꯥꯎꯗꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯍꯤꯡꯖꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯕꯨ ꯄꯜꯂꯒ ꯃꯤꯌꯥꯝꯅ ꯏꯆꯤꯜ ꯏꯄꯥꯕꯨ ꯅꯤꯡꯊꯤꯖꯅ ꯁꯣꯟꯅꯕꯤꯔꯔꯣꯏ꯫ ꯗꯗꯥ, ꯅꯪꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯈꯨꯡꯒꯪ ꯅꯤꯉꯣꯜ, ꯏꯃꯥ ꯏꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯅꯤ ꯈꯪꯗꯅ ꯇꯧꯕꯤꯔꯤꯔꯥ? ꯑꯩꯅꯗꯤ ꯗꯗꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯗꯗꯥꯒꯤꯗꯃꯛꯇ ꯂꯦꯞꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯩꯅ ꯄꯪꯖꯔꯨꯕꯒꯤ ꯗꯁꯥ ꯑꯣꯏꯗꯣꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯥꯏꯗꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯁꯅꯥꯔꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯒ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯁꯅꯥꯔꯩ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯒ ꯂꯩꯃꯤꯟꯅꯒꯦꯁꯨ ꯈꯜꯂꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯕꯕꯥꯗ, ꯅꯪꯕꯨ ꯍꯧꯖꯤꯛ ꯄꯨꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯅꯪ ꯂꯣꯏꯁꯜꯂꯣ, ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯁꯅꯥꯔꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯍꯥꯊꯨ ꯍꯥꯊꯨ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯟꯇꯣꯁꯅ ꯁꯅꯥꯔꯩꯗ "ꯁꯅꯥꯔꯩ, ꯌꯦꯡꯉꯨ, ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯏꯃꯥ ꯕꯕꯥ ꯎꯖꯕꯗꯨꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯃꯔꯥꯏꯕꯛ ꯀꯠꯆꯔꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯁꯅꯥꯔꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩꯁꯨ
magi apama maning thungjarami. Masigi matung numidang wairam Sanaray mayumda thilaki. Lekaigi miyosingnasu Sanaray bu lakpa ngaijarami. Manaw nupa Tomthinnasu masi bu lakpa ubaduda mamitagi mapitana ise lae haiduna masida kolaga kapsarami. Sanaray su manaw nupa Tomthin bu ubada kapami. Asomda nganba Sanaray Dr. Santos sengkre pau tabada hana kairaga leiriba mathamoy adu amukka hena macet kaiki. Maduna nganba su hujikti nisagi ipakta khongdaba horaki. Numit nungti khudingi ayuk anganbadagi mapa mamaga khanaramaga yu thakphamda changduna yu thagada leiki. Sanaray su manaw nupa Tomthin bu thadoga chatkhrani khanbada mathawai yamna wajarami. Matam pumbada manaw nupagi manakta phamduna thaina matam amada mama mapana mangonda sinaramba poktak pumba Tomthinda tamna wari saba horami. Tomthin su mache chakrani khanbada mabukning nungsijarami. Ahing khudingi su machin mopa sakhumda phamduna haukraba nungsiba wari kaya ama puthok tuna kaminarami. Matam khara leiragadi Sanaray su luhongbagi matam naksilaki. Adubu inkhon nung aduda masak khangdraba nupi amaga nupa amagi thawai aduna ahing khuding inkhol manung aduda makhon thongna kappa horaki. Mataw kaya sida Sanaray su masada pakhatpa puklami. Tomthin su mache chakraga kari khudong thiba lakadoribano khanbada wakhanda leitapam khangamdi. Asumna Sanaray ge luhongba nongma walingaida nganba su masa pumba phibam sokna angawo phaigum Tomthin bu unaba laami. Sanaray ga Tomthin ga su nganba lakpa ubaduda harau mapana senthokduna nganba bu kaurami. Matam aduda Tomthin na nganbada kaptuna sumna hairami. Itaw karigino nangna nahankai akoidagi lapna leiribadi nangi kari pendaba waroba leikrage silipada yengu hojikti ibaningi ise Sanaray khoibo thadoklamlaga yumnak sagai hongkidore. Ise chakragadi ai tomda su lehorani. Nganba ngasidi ai nangoda wapam amata haijage bai. Yengu nangna punsi su payum masida khongdara aroi khalabasu bai ai nangoda karimata haijaro. Tawbadabu hayeng isegi lohongba numit asidadi aigi pikningaidagi loina jarakpa nungsiba marup nang masimatadi yawbiyu. Tomthin mamitagi mapita aduna nganbada haijarami. Sanaray su Tomthin ge wapam aduda mamitagi mapi sentharaki. Matam aduda nganbana Tomthinda sumna hairami. Bai Tomthin ai isegi luhongma soidana yawgani. Kasi aina yum asida nakhoibu unaba laisi ise Sanaray bu amukta aroibo ina yengjahauge changakpani. Yengu ise aigi marup Tomthin se ise bu hayeng chakrani haiduna mabukning nungsiduna mamitagi mapi sentharibasi. Adubu aigi thamoidasu Tomthin ge thamoida phawriba asidagi hena saruk chama hena ise Sanaray hayeng chakrani khanbada thamoida kokpa ngammaroidaba mairi amana saktuna lehauragani. Phare ado ngasigi numit asidi kapkadaba numit nate harau machin mopa khoihum punna aroibo oina leminagadaba numitni. Aroibo oina isega hautaba sakchara amata ngasigi kainaramdai mikup asida chaminasi hairami. Nganbagi wafam adu tabada Sanaray ga Tomthin ga su kaptuna makhoihum nungsiba wari watai kya ama sanarami. Kona nganbana salamdai mikupta Tomthin tahandana Sanaray da aroibo oina sumna hairami. Ise Sanaray ai ngasidi nawonda wafam amata phungdokjahauge. Karigumba aina wafam asi punsi chupa aigi thamoida phumduna leikrabadi ai yamna wahuran. Yengu mikup khara khajiktangi oina ise haiba mingause lokthokjaraga Sanaray ai nangbu thamoi sengna nungsi aigi thamoida matam pumbada nangbu ningsingduna talaki. Tawbadabu lekai amatada leikibana aigi thamoigi warol asi nangwanda phungdokpada matam khara thengkraba male. Aina hana wafam asi phungdokjaramagadi ngasi aina phangawriba maichaksi phangamoi. Masitani aina nangwanda phungdokjaningba. Phare ai chalage hayeng ayuk ngana ai amuk laage hairamduna nganbana chalage hek tawrakpada Sanaray na mo sumna pakum piraki. Nganba nangi pukningi waron pumba amata sithadana aingonda hairamlaga aigi pakumdi taramdana nang chatlage khalabra. Amukta ngaiko aisu nangonda wafam kharada sinajaramgi. Yengu ngasi nangna thongna leina aigi mitmangmaktada aibu nungsi phungdokpirambasi masimuk ai harauba leitre. Tawbadabu hojikti nangi thamoigi waroladugi pakum aina hanbagi matam henkre. Nang waroganu nang naibu thamoi singna nungsirabadi tunghana yengmada kanasu leitraba aigi inaw nupa Tomthin bu nangna matam pumbada mabu senabiu. Karigumba ki wafam asi nangna yabirabadi
ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯆꯕ ꯉꯝꯂꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯁꯅꯥꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯋꯥꯁꯛꯑꯝꯃꯤ꯫ ꯁꯅꯥꯔꯩ, ꯑꯩꯅ ꯋꯥꯁꯛꯏ, ꯇꯣꯝꯊꯤꯟꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯊꯋꯥꯏ ꯐꯥꯎ ꯊꯥꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯟꯕꯁꯨ ꯊꯣꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯉꯥꯟꯕꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯣꯝꯊꯤꯟꯅꯁꯨ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯃꯪꯗ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯆꯦꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯕ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯅꯆꯦꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯆꯦ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯔꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯁꯅꯥꯔꯩꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇꯒꯤ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯜꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥ ꯇꯦꯛꯊꯔꯛꯇꯨꯅ ꯁꯟꯇꯣꯁꯇ ꯅꯟꯒꯦ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯄꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥ ꯑꯗꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇꯒꯤ ꯂꯩꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅꯁꯨ ꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯄꯦꯟ ꯄꯦꯟꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯔꯩꯒ ꯁꯟꯇꯣꯁꯀꯅ ꯂꯨꯍꯣꯡꯕꯒꯤ ꯁꯨꯃꯥꯡꯗ ꯐꯝꯂꯤꯉꯩꯗꯁꯨ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯥꯏꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯃꯁꯨ ꯎꯔꯛꯈꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯇꯧ ꯀꯌꯥꯗꯨ ꯅꯥꯊꯩꯔꯝꯂꯒ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯁꯟꯇꯣꯁꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯅꯥꯔꯩꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯁꯟꯇꯣꯁꯀꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯛꯈꯤꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗꯒꯤꯁꯨ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯗꯒꯤ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯩꯈꯣꯏꯕꯨ ꯃꯃꯥꯡꯗ ꯎꯈ꯭ꯔꯕꯔꯥ? ꯌꯦꯡꯉꯨ, ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯁꯟꯇꯣꯁꯀꯤ ꯃꯄꯥ ꯃꯃꯥ ꯁꯥꯔꯤꯕꯗꯨ ꯑꯁꯦꯡꯕ ꯃꯥꯕꯨ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯌꯥꯅꯕ ꯑꯅꯦꯛꯄ ꯃꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯗꯣꯛꯇꯔ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯉꯥꯛꯇꯅꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯕꯦꯝꯃꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯧꯅ ꯂꯩꯅꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯃꯇꯤꯛ ꯆꯥꯔꯕ ꯗꯣꯛꯇꯔ ꯑꯁꯤꯗ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯏꯕꯗꯤ? ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯗꯧꯅ ꯃꯇꯤꯛ ꯃꯒꯨꯟ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏꯆꯥꯕꯨ ꯅꯝꯐꯨꯗ ꯐꯥꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤ? ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯅꯥꯔꯩꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯏꯉꯛ ꯉꯛꯅ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯗꯣꯛꯇꯔ ꯁꯟꯇꯣꯁꯄꯨ ꯀꯧꯕ ꯍꯧꯔꯝꯃꯤ꯫ ꯗꯗꯥ, ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ? ꯑꯃꯨꯛꯇ ꯆꯪꯉꯨ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯇꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯅꯥꯔꯩꯅ ꯃꯁꯥꯗ ꯏꯊꯛ ꯊꯛꯀꯠꯅ, ꯗꯗꯥ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ? ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗꯗꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯔ ꯍꯪꯉꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯃꯥꯏ ꯑꯗꯨ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯥꯅꯤ ꯁꯅꯥꯔꯩ, ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯑꯍꯜ ꯑꯅꯤꯁꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯉꯥꯛꯇꯅꯤ꯫ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯁꯅꯥꯔꯩ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯔꯛꯀꯅꯤ ꯈꯟꯕꯅ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯟꯗꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯃꯟꯗꯕꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨ ꯁꯅꯥꯔꯩ ꯍꯥꯏꯔꯛꯈꯤ꯫ ꯁꯟꯇꯣꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤꯕꯗꯤ? ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯄꯥꯎ ꯑꯃ ꯍꯦꯛ ꯌꯧꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯇꯠꯀꯅꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯎꯐꯨꯟ ꯇꯥꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯉꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯂꯥꯎ, ꯅꯪꯒꯤ ꯉꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯨꯝꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯗꯁꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯥ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ
ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯣꯏꯅ ꯆꯪꯈꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯍꯜꯂꯝꯃꯕ ꯑꯩꯅ ꯅꯕꯥꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯕ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯤꯖꯕꯗꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯁꯅꯥꯔꯩꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯃꯁꯥ ꯃꯆꯤ ꯂꯦꯡꯗꯅ ꯃꯃꯤꯠꯇꯒꯤ ꯂꯦꯞꯇ꯭ꯔꯕ ꯄꯤꯔꯥꯡ ꯆꯦꯟꯊꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨ ꯅꯣꯝꯕꯒꯤ ꯂꯩꯕ ꯕꯥꯕꯨ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯂꯩ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯀꯨꯞꯁꯟꯕꯤꯔꯝꯃꯒ ꯑꯍꯜ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯔꯩꯁꯨ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥ ꯏꯪꯕ ꯈꯪꯗꯅ ꯃꯥꯅ ꯊꯥꯡꯗꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯟꯖꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯉꯥꯡꯗꯨꯅ ꯊꯣꯔꯛꯈꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯖꯥꯔꯥ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗꯔꯤ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯁꯅꯥꯔꯩꯅ ꯋꯥꯏ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯃꯈꯨꯠ ꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯉꯛꯈꯤ ꯆꯪꯉꯤꯕ ꯅꯨꯄꯥ ꯑꯗꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯅꯨꯄꯤ ꯑꯍꯟꯗꯨꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯏꯆꯦ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯜꯂꯤꯗ ꯑꯩ ꯏꯕꯥꯏ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯏꯆꯦ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯍꯥꯟꯈꯩꯁꯨ ꯎꯗꯦ ꯃꯁꯛꯁꯨ ꯈꯨꯐꯖ ꯑꯃ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯏꯆꯦ ꯍꯪꯉꯝꯃꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯅꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯄꯨꯖꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯄꯨꯔꯛꯄꯅꯤ ꯆꯠꯅꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯪ ꯀꯥꯎꯅꯤ ꯍꯣꯔꯦꯟ ꯃꯤꯅꯥꯏ ꯑꯁꯤ ꯄꯨꯈꯤꯕ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯦꯟꯊꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ